Nakopi ito zare ngaubudu duga mutang sawan ge ka nasi sawan ge duga loishalani yengbirisi meyam sigi sareng thongbugi mahau ahanba amasung aroibo oikibasu yai ngasi saribasina hawo yam hawo taragadi makata na sagani aduga hautaba taragadi swaida samap oizagani fadi hom gara hapsare loire meyam ngasigi nga thongbasi ngasigi matang sida loizare ado akoi sareng thongba loisinjare chanaba ready leire sida iromba leire iromba si aluga pamubiga aduga sida salad leire sida nga leire ko charani mayam chaba sidi ucharoi nuaite ko sidi sareng amuk try tawrge mi pai nga lai pham sika mi नहीं 100 रुपए हो गया पूरा दीदी किलो दा चनी का अंखई आपके जी सेम्बो उखरेको ये आदमी भाई कितना खाऊंगा मैं आपको सब जाम ठोकने आधा किलो ये सब्जी भी ले रही है 50 रुपए दो पैसा पे है पे हलने हो जी ले ले बेटा Sareng thongbada changadaba machawsing mayam semba loizare ko semaga fazana thamjare haujarage yengminarsi mayam thongadaba nga sareng haitare ko duna sida laizare kilo mani tezpata lairamdra chawre methi maru mukhra hapsare Tilo coba musoi bani kau di thara tilo siam fazana ulan dia ko brown color yang tiga tu kan matang hap sarake haribo om tang thara jarake sareng si manam yam kal le hai ko adugi manam si hat na ba thara jara sing sanam matang haba age sing sanam hape okai gitu mai si ani khalat lai tharaga thamani ka khiroi singal thamgi ge jira photo ra mukha thara jarake yani siniko okai ge Tilo chanam sing maru mapang mayam si munwa ore ko aduga Manipur gi machal hai batare machal hap sare aduga thumro yang su apage ap yang muruk asuba thum hapre ko namba parak tare aduge hoji among ke tore Umsinba ama hape aduga morok si atopa sabut khara so hapini ko Umsinba yaroi sareng sing asina ahan mani thongi se ado mahau si kamai tawda mo khangde ai Manipur sa de amukta punsi gi ahan mani thong masu cha basu ko ado yengminar si me mahau si horen ai chaw lo ra kamai to mo haijaraki nga hapsare nga sani khara semba ya to ba achoba part khara su yaure adu de ai sem doktre makoki part to ni ko semba ya drese phar tare semba to khai amuk to khai bi nga si Yare, ini file kalau nggak ada itu apa mahi macam seperti
ꯇꯥꯟꯖꯥꯁꯤꯗ ꯁꯥ ꯃꯔꯣꯏꯁꯦ ꯍꯥꯞꯄꯤꯍꯧꯔꯣ ꯆꯞ ꯆꯥꯔꯅꯤ ꯁꯥ ꯃꯔꯣꯏ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯅꯤ ꯈꯔ ꯄꯠꯄ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯄꯨꯂꯞ ꯍꯥꯞꯇꯣꯛꯑꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯧꯖꯤꯛ ꯁꯔꯦꯡꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯦ ꯃꯈꯨꯝ ꯀꯨꯞꯁꯜꯂꯦ ꯉꯥꯁꯤ ꯐꯖꯅ ꯁꯧꯒꯠꯂꯛꯑꯦ ꯍꯋꯥꯏ ꯊꯔꯥꯛ ꯈꯔꯒ ꯑꯂꯨ ꯑꯃꯒ ꯍꯥꯞꯆꯒꯅꯤꯀꯣ ꯑꯗꯣ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯈꯣꯛꯏ ꯑꯂꯨꯕꯨꯗꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯥꯞꯄꯛꯑꯅꯤ ꯃꯊꯪ ꯃꯊꯪ ꯍꯥꯞꯄꯗ ꯎꯠꯆꯔꯛꯀꯦ ꯉꯥꯁꯤ ꯐꯖꯅ ꯁꯧꯒꯠꯂꯛꯑꯦ ꯍꯋꯥꯏ ꯊꯔꯥꯛ ꯍꯥꯞꯆꯔꯦ ꯍꯧꯖꯤꯛ ꯍꯋꯥꯏ ꯊꯔꯥꯛꯁꯤ ꯀꯤꯂꯣꯗ ꯀꯌꯥ ꯄꯤꯍꯧꯋꯦꯕ ꯅꯤꯐꯨ ꯀꯨꯟꯊ꯭ꯔꯥ ꯀꯤꯂꯣꯈꯥꯏꯗ ꯀꯤꯂꯣꯗ ꯍꯨꯝꯐꯨ ꯅꯠꯇꯕ ꯀꯤꯂꯣꯈꯥꯏꯗ ꯀꯤꯂꯣꯗ 30ꯅꯤ ꯑꯣ ꯀꯤꯂꯣꯗ ꯀꯨꯟꯊ꯭ꯔꯥꯅꯦ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯁꯤꯗ ꯈꯔ ꯑꯇꯦꯛꯄ ꯐ꯭ꯔꯦꯁ ꯑꯣꯏꯕꯗꯨꯅ ꯀꯤꯂꯣꯗ 40 ꯆꯞ ꯃꯥꯟꯅꯩꯗ ꯀꯔꯤꯕꯨ ꯈꯦꯠꯅꯔꯤ ꯑꯂꯨꯗꯨꯁꯨ ꯍꯥꯞꯄꯣ ꯑꯂꯨ ꯑꯃꯈꯛꯇꯅꯤꯀꯣ ꯄꯤꯛꯅ ꯄꯤꯛꯅ ꯁꯣꯏꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯞꯆꯔꯦ ꯑꯩꯒꯤ ꯂꯥꯏꯑꯣꯏꯔꯕ ꯈꯥꯡꯁꯤ ꯐꯖꯔꯦꯅꯦ ꯁꯤ ꯑꯝꯇ ꯑꯣꯠꯈꯥꯏꯔꯛꯎꯁꯤ ꯑꯝꯇ ꯑꯣꯠꯈꯥꯏꯔꯛꯎ ꯄꯨꯂꯞ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯍꯤ ꯀꯩꯀꯥ ꯑꯃ ꯍꯥꯞꯇ꯭ꯔꯤꯀꯣ ꯃꯁꯥꯒꯤ ꯊꯣꯛꯂꯛꯄꯗꯨꯅꯤ ꯑꯣꯠꯈꯥꯏꯕꯁꯨ ꯇꯧꯔꯦ ꯑꯇꯣꯏꯕ ꯆꯥꯒꯗꯧꯅꯤ ꯀꯩꯅꯣ ꯃꯄꯨꯝ 8-9 ꯑꯃ ꯊꯥꯗꯖꯔꯦ ꯉꯁꯥꯏ ꯑꯍꯨꯝꯗꯨꯅꯗꯤ ꯀꯩꯁꯨ ꯁꯥꯔꯣꯏꯕꯀꯣ ꯎ ꯃꯣꯔꯣꯛ ꯑꯣꯏꯅ ꯍꯥꯞꯄꯝꯒꯗꯕꯅꯤ ꯍꯣꯏꯅꯦ ꯎ ꯃꯣꯔꯣꯛ ꯂꯩꯕ ꯇꯥꯏꯅꯦ ꯎ ꯃꯣꯔꯣꯛ ꯉꯥꯛꯇꯅꯤ ꯑꯗꯨꯁꯨ ꯌꯥꯔꯦꯁꯦ ꯃꯣꯔꯣꯛꯇꯣ ꯃꯦꯠꯂ ꯆꯥꯕ ꯐꯩ ꯉꯥꯁꯤ ꯁꯧꯒꯠꯂꯛꯑꯦ ꯃꯨꯜꯂꯛꯀꯗꯧꯔꯦ ꯉꯥꯗꯤ ꯃꯨꯜꯂꯦꯀꯣ ꯑꯂꯨꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯃꯨꯟꯕꯇꯅꯤ ꯉꯥꯏꯗꯧꯔꯤꯁꯤ ꯃꯩ ꯈꯔ ꯍꯥꯞꯆꯜꯂꯒ ꯌꯥꯕꯒꯤ ꯆꯥꯡꯗꯣ ꯂꯥꯛꯑꯅꯤ ꯁꯣꯝꯗ ꯆꯥꯛ ꯊꯥꯡꯒꯠꯂꯁꯤ ꯃꯤ ꯑꯅꯤꯒꯤ ꯆꯐꯨꯅꯤ ꯑꯗꯣ ꯆꯥꯛꯇꯤ ꯌꯥꯝꯗꯦ ꯊꯣꯡꯉꯤꯁꯤꯀꯣ ꯒ꯭ꯂꯥꯁ ꯃꯆꯥ ꯑꯃꯈꯛꯇꯅꯤ ꯆꯐꯨꯗꯤ ꯌꯥꯝ ꯆꯥꯎꯕ ꯃꯍꯤ ꯈꯔ ꯍꯥꯞꯆꯔꯒꯦ ꯖꯛꯇꯒꯤ ꯍꯦꯛꯇ ꯍꯩꯊꯖꯔꯦ ꯌꯥꯔꯅꯤ ꯁꯤꯅꯀꯣ ꯁꯤ ꯁꯧꯒꯠꯍꯜꯂꯒꯦ ꯃꯩ ꯂꯩꯈꯠꯂꯒ ꯉꯥ ꯃꯩꯁꯤ ꯀꯪꯊꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯔꯅꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯉꯧꯔꯒ ꯁꯤꯗ ꯑꯃꯨꯛ ꯍꯩꯖꯤꯜꯂꯅꯤꯀꯣ ꯁꯤ ꯃꯨꯊꯠꯂꯒꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯉꯧꯔꯒ ꯑꯃꯨꯛ ꯍꯩꯖꯤꯟꯕꯗ ꯎꯠꯆꯔꯛꯑꯒꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯉꯥ ꯊꯣꯡꯕꯁꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯉꯧꯅꯕ ꯁꯣꯝꯗ ꯈꯥꯡ ꯃꯆꯥ ꯑꯃ ꯊꯥꯡꯒꯠꯄ ꯍꯧꯔꯦ ꯊꯥꯎ ꯁꯥꯍꯜꯂꯤ ꯊꯥꯎ ꯁꯥꯔꯒ ꯃꯊꯪ ꯃꯊꯪ ꯊꯥꯗꯕꯗꯨ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯖꯤꯔꯥ ꯈꯔ ꯊꯥꯗꯅꯕ ꯁꯦꯝ ꯁꯥꯔꯦ ꯊꯥꯗꯕ ꯌꯥꯔꯦ ꯊꯥꯗꯔꯣ ꯁꯥꯔꯦ ꯇꯦꯖꯄꯇꯥꯁꯤ ꯍꯥꯞꯄꯔꯣꯏꯁꯤꯔꯣ ꯍꯥꯞꯄꯨꯔꯅꯨ ꯌꯥꯔꯦ ꯇꯦꯖꯄꯇꯥ ꯌꯥꯝꯃꯟꯈ꯭ꯔꯦ ꯉꯁꯥꯏ ꯍꯥꯞꯄꯤꯗꯣ ꯖꯤꯔꯥ ꯈꯔ ꯊꯥꯗꯖꯔꯦ ꯑꯃꯨꯛꯀ ꯊꯣꯡꯕ ꯂꯣꯏꯔꯕ ꯉꯥꯗꯨ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯃꯍꯥꯎꯗꯤ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯩꯅ ꯊꯨꯝꯅ ꯌꯦꯡꯕꯗ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯄꯦ ꯑꯃꯨꯛꯀ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯁꯤꯗ ꯂꯩꯔꯦ ꯌꯦꯅꯝ ꯃꯅꯥ ꯍꯥꯏꯕ ꯇꯥꯔꯦ ꯈꯤꯇꯪ ꯑꯣꯠꯈꯥꯏꯕꯤꯌꯨ ꯃꯆꯜ ꯈꯔ ꯍꯥꯞꯄꯦ ꯑꯣꯠꯈꯥꯏꯗ꯭ꯔꯤꯀꯥꯟꯗ ꯃꯊꯛ ꯃꯈꯥ ꯑꯃꯨꯛ ꯑꯣꯟꯊꯣꯛꯆꯔꯦꯀꯣ ꯐꯗꯤꯒꯣꯝꯁꯨ ꯈꯔ ꯍꯥꯞꯄꯣꯅꯦ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯄꯦꯀꯣ ꯁꯣꯝ ꯉꯧꯕꯗꯁꯨ ꯈꯔ ꯍꯥꯞꯄꯦ ꯁꯣꯝꯗꯁꯨ ꯍꯥꯞꯄꯛꯀꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯤꯆꯟꯁꯤ ꯌꯥꯝ ꯆꯤꯜꯂꯤ ꯄꯤꯛꯄꯅꯤꯅ ꯌꯦꯅꯝ ꯃꯅꯥꯁꯤ ꯈꯔ ꯀꯥꯔꯞ ꯇꯧꯅ ꯉꯧꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯍꯩꯖꯤꯟꯒꯗꯕꯅꯤ ꯍꯧꯖꯤꯛ ꯈꯔ ꯀꯥꯔꯞ ꯇꯧꯅꯕ ꯉꯧꯖꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯅꯥꯀꯨꯞꯄꯤ ꯍꯩꯊꯖꯔꯦ ꯉꯧꯕꯗꯨ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯁꯧꯒꯠꯍꯟꯒꯦꯀꯣ ꯉꯥꯁꯦ ꯁꯥꯒꯠꯍꯟꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯅꯤ ꯐꯗꯤꯒꯣꯝꯗꯨꯁꯨ ꯍꯥꯞꯍꯧꯔꯣ ꯐꯗꯤꯒꯣꯝꯗꯨꯁꯨ ꯍꯥꯞꯄꯤꯍꯧꯔꯣ ꯑꯗꯨꯒ ꯑꯃꯨꯛꯇꯪ
ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯌꯥꯔꯅꯤ ꯃꯥꯗꯤ ꯐꯖꯅ ꯃꯍꯥꯎ ꯂꯩꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯀꯥꯝꯈ꯭ꯔꯦ ꯏꯔꯣꯟꯕ ꯃꯆꯥ ꯑꯃ ꯁꯦꯝꯈꯤꯅꯤ ꯍꯥꯏ ꯑꯩꯗꯤ ꯁꯦꯝꯗ꯭ꯔꯁꯨ ꯌꯥꯔꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯤ ꯁꯤꯗ ꯆꯥꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯒ ꯁꯝꯊꯖꯔꯛꯀꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯍꯣꯔꯦꯟꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯅꯧꯕ ꯑꯣꯏꯕꯒꯤ ꯈꯔ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯈꯣꯏ ꯁꯔꯦꯡ ꯊꯣꯡꯕ ꯂꯣꯏꯁꯤꯟꯖꯔꯦ ꯆꯥꯅꯕ ꯔꯦꯗꯤ ꯂꯩꯔꯦ ꯁꯤꯗ ꯏꯔꯣꯝꯕ ꯂꯩꯔꯦ ꯏꯔꯣꯝꯕꯁꯤ ꯑꯂꯨꯒ ꯍꯋꯥꯏ ꯃꯨꯕꯤꯒ ꯑꯗꯨꯒ ꯁꯤꯗ ꯁꯂꯥꯗ ꯂꯩꯔꯦ ꯁꯤꯗ ꯉꯥ ꯂꯩꯔꯦꯀꯣ ꯆꯥꯔꯅꯤ ꯑꯗ ꯃꯌꯥꯝ ꯆꯥꯕꯁꯤꯗꯤ ꯎꯠꯆꯔꯣꯏꯒꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯂꯣꯏꯁꯤꯜꯂꯒꯦ